Kuki khulai paiba singna Jiribam ki zakurador karongdagi faduna pukraba matung meehat thina hatokpikhiba meecham taruk adugi manung de yaoba telem Thajamanbi amasung leiramba postmortem report lakre chahi nipan khakta ngairibi Thajamanbi ki Hakchang Da Nongmei Maruna Panbagi Dakpham leiramba thengnare Silchar Medical College and Hospital da chatakhiba postmortem adugi report na hai masagi chahi nipan khakta ngairibi telem Thajamanbi ki Hakchang Da Nongmei maru ama palaba matung faukdoktuna Chakibagi Dakpham Leirami, Nongmei maru adu mahaki thamoi amasung yet thangba thabombida soklam badanatana thabaki saru sing teklam thengnaki amaromda tha tara khaktam ngairiba laisham langanbagi postmortem report ki matung ina mahaki mamit animak yaramde mahaki maigi tongan ba saruk singda Kamdekbagi mami tarambaga loinana yet thangba khadang mayada tamthina sokibagi mami amasu tarami mahaki pambongi saru amadi thabaki saru polang teklam batanatana thabombi amadi thabaki saruktasu sokpagi dakpham leirami haina report asina makhatari nakal amaromda Kuki khulai paiba singna mai thadokuna hatokpiramlaba laishram beren chahi humfumari gi postmortem report ki matung ina mahaki Hakchang gi ayamba saruk maina chakibadagi Hakchang gi ayamba saruk sing tokhai leiramba thengnaki mahaki yet thangba khudang yaramdre aduga yet thangba khutki khuzeng mapadagi khubaki saruk fawba tokhaina fangki mahaki Hakchang gi maru oiba kaya amasu yaramdi hairi thogdok adumaktada laikhidraba maibam keso maitei chahi humfutarani thoigi Hakchang adusu maina chakibagi dakpham kya leiramba thengnaki mahaki yet thangba mit yaramde mahaki Hakchang gi tongan ba saruk kaya khamdekpagi dakpham leiramba thengnaki hainasu postmortem report asina makatari